IDPs Singgi Enroll Touriba Sing Matam Khara Yeithokpinaba Relief Committee MANIPUR gi MAIKEIDAGI appeal Tourakli ngasi youth hostel relief camp ta relief ta lei hana leiramba amadi hauzik leiriba sing pun sinduna lengakna IDPs Singgi Enroll Touriba sida yauhounaba pangthokiba mifamda aikogi paumiga akhanana unaba amada thoidingzam bon chief coordinator relief committee manipur na phongdorakpada manipur lengakna enroll tawda yauhoudraba IDPs Singgi data athubada thokpiyu amadi assessment tawbidana leiriba khun macha singsu athubada assessment tawbiyu haina mari leinaba singda appeal Tourakli sugnudagi khwairakpam bedanandana ikogi paumida phongdorakibada mahak khul ngaknabagi damak lei haubana maram oiraga relief ta changsafam leitre mari leinaba relief committee da changsafam pibinaba haiba matamda su yabi raktabana maram oiraga asan bayumda leijun awaba kaya mayuknari haina pendaba phongdorakli